BJP na luching malenga kinga si fam ki state cabinet ki mi fam na Manipur citizenship amendment bill gi manung de concern bi no haiduna center de takshin na ware lokre Parliament sem ki citizenship amendment bill gu state Manipur people's bin na supersede to yaga dra haina hana gi chief minister okram yubi na wahang torkli Citizenship Amendment Bill bu yanindo fongdok ton mahiroi singna bill gi copy sing mai tha khre mahiroi lup tarukna hayeng gi khongjang sangchin ba hauraga ni hari Citizenship Bill gi matangda state gi MP Mariam sung MLA humpuna chap chabu wa pham amata phongdok triba gi damak social boycott tawnuna na ba sem sabat loire hena kangleipak kan buluf na section wa thamlakli Nandini Krishna na iba invisible man inside India's transmasculine networks hai bilariga sina Manipur bo Mahabharat ki wari ga mari lena na lan lamsing lahana maral sire duna lariga su mai thadura yanindo phongdok rei amasung lilong AC ki manum chana khekman maning likaida ngasi fobo electricity fangda bi matak lenga ki maikai gi fangba ya bu khudong chaba mat phangda lai ri hana kunja singna pn da bu phongdorok ni Ma'am kurumjari adom yang berpresent pack news ne hauze pungja asapov gi maroi pau sing miam da pijari BJP ni luching balenga ki ngasi fam ki state cabinet mi fam na center da Manipur bu citizenship amendment bill gi manung da concern bi gano haidun takshin na ba ware flow kre chief minister secretariat pangtho ki ba chief minister nongthongum biren na chair lauduna chatha ki ba mi fam adu da citizenship amendment bill pass tau ki badagi oirakli ba phibam gi matang na kupna khana ki Cabinet mifamaduna India ka yengna rubada chada sino dasmik anika ki missing oiba piklaba status se constitution gi oiba matik saba nga glow pi batangai fade hana khanaki mifamaduna kupna khanar matungda lainga gamsung marilena ba authority da state assembly na pass tawkiba the Manipur people's bill 2018 bu ayaba pibi na ba taksin na ba warep su lowki Citizenship Amendment Bill 2019 na maram oirga status gi miyam na mi paingai hoide haiba Chief Minister nongthong biren gi wafam taram na OA aduma pu parliament the same ki bill amabu state bill amana supersede tabu yaga dra haina Congress legislature party gi luchingba made hana gi Chief Minister okram ibobina wahang tarokli nakal maram the status gi miyam na nungnang naba machagama ohelak le citizen amendment bill asigi matangda athu matamda assembly gi akhanaba mifam kaubiu haina Congress party na demand tarokli BT rot leba Congress bhavan da pawmi singa unaba mada okram ibobin haikibada Lok Sabha da pass tawkraba citizenship amendment bill asigi mari lenana Chief Minister nungum birena status gi miyamda nungsa thibi no haiba wafam thamkiba thagat ningai ne Chief Minister nama ki Council of Ministers Singh amade MLA Singha athuba da Delhi chatuna State Assembly na pass tawkraba Manipur People Bill 2018 da SNPB na Prime Minister amade President ki mafam da haijaba chatkani haiba wafam angakpa ama oiri State Government pass tawgadra bill asina Parliament pass tawkraba bill amabu supersede tawba yagadra Chief Minister gi wafam asigi matang da legal aspect ama khana biba lairabra Assam gi oina dei Assam Accord ki base year kumja lising machapan humputra ni thoi oiramba do citizenship amendment bill asina maram oirga base year asi 2014 oiga dori bane loinara Assam Accord ase Parliament pass tawgudra citizenship amendment bill asina supersede tawrakani Manipur amade Northeast mai chak payaba mong lakadru bill asibu yaninda bu phongdoktuna Assam Ghana Parishad ki Assam Ghana Parishad Assam government tagi to kiba laikre loinana India gi alliance oiba NPP na bills yaning da phongdoktuna darkar lairabadi alliance tagi to ko pawgi khongthang lorkan heba wafam laikre Nagaland gi wenasu Chief Minister Nefi Riona Bilasina status gi miyamda saitheng pirakan heba wafam thamkiba laikre oirakli fibamasida state government na ruling amadi opposition gi oiba wafam thadoktuna state asigi interest ta athuba matamda all political party mifam kaubiduna natraga athuba matamda assembly akhanaba mifam kauduna bilasigi matangda kari tobu yabagi habadu khana hubuna fagani hana okram ibobina phongdoraki
Assam Accord sibo huzik influxus oigadra redundant oigadra chatnaba yakidra yarada akoina khanjabadadi hana whatever any act passed over mayam foreigner act khangde citizenship act khangde or Assam Accord khangde si mayam jingsi loina huziki action loina supersede torkaduine parliament da passed over citizenship amendment 2016 se masidagi state assembly na pass tawba people protection bill se masi president na SN piragadi sigi citizenship amendment si chatna roi doribra people protection bill sina supersede tawga doribra khoi khangda da hangjabai wani ko si sungsoi soi da Manipur da labor praja sing su khangning ngamgani ba sine ba khoina khangdana khoi hangjabagi wa hai tare ko mase as a response civil loiba khoi opposition party amanina khoina di प्रजासिंग खंगदबदुदी अखोई खंगदे हाइजगनी अखंग आइसिंग अखोई तानरग एसी चुम्ब्रा चुम्दबसे अखोई हंगजगनेबा अदो प्रजासिंगददी अखोई मिसलीड तौननबा अखोई कैदौनुंगदा अखोई तौरोयेबा पार्लियामेंट दा पास तौरिबा सेंट्रल एक्ट से सिदगी स्टेट असेंबली दा पास तौरिबा एक्ट तुना सुपरसीड तौबा यागद्रा करिमता नुंगनांगनिंगोय लैरोइद्रा हाइबसे मणिपुर प्रजासिंगनसु खंगनिंगमगनिको अदो अखोइसु खंगनिंगदना मसिगी क्वेश्चन हाइबा तारे मसि तौजबनी ngasi pau gi mefam da sarugya ki ba MPCC ki vice president kumjam zoi kisan phongdo ki bada Manipur legislative assembly na pass taw gi ba Manipur people's protection bill asina parliament pass taw gi dur citizenship amendment bill bu supersede taw yaroi wafam as supreme court na ta ki ba raya ma high court appeal taw gum thokane state se tangdu lai tab mong da lehan mai तंगदु लेतादब मोंग लेहन ब यारिबा बिल असि मतंग राजनीति गोइबा खेतनब थमदना पॉलिटिकल पार्टी पुंबना मत ओइना होनदुना स्टेट असि कन्नब होनसे बिल असि मतंग दा असम त्रिपुरा मिजोरम गवर्नमेंट ना यानिंगदब फोंदोक लैख्रे कांग्रेस ना बिल असि मायक त लैरि मदि बिल असि थिंगननबा दरकार लैब खोंजंग संक्शन हौजिक बीजेपी ना लुचिंग मलैंगा असि पार्टनर ओइरिबा NPP LJP ना बिल असि मतंग वाफम थंबियो स्पेशल असेंबली सेशन नमा कौदुना MLA हुंपु की मखोई गोइबो वाफम थमदुना मियामदा खंगननब होनसे हाना वाइस प्रेसिडेंट असिना फोंदोरखी MPCC की मेंबर ओक्रम जोइन हाई के बदा मणिपुर लेंगांग सिटीजनशिप अमेंडमेंट बिल का मरी लेना स्टेट असेंबली ने पास तौर के मणिपुर पीपल्स प्रोटेक्शन बिल ना थिंगन है वाफम लाखिब अंग फावी पार्लियामेंट पास तौखिबा लो खुदिमंगना सुप्रीम लो ओइबना सिटीजनशिप अमेंडमेंट बिल मणिपुर पीपल्स बिल मयाई चमनगने लोइनना इंडिया की प्रेसिडेंट नसु मणिपुर पीपल्स बिल की अयाब पीरोई हाइना ओक्रम जोइना मखाता की सिटीजनशिप अमेंडमेंट बिल असिमक प्राइम मिनिस्टर नरेंद्र मोदी अमदे होम मिनिस्टर की मणिपुर यावना नॉर्थ ईस्ट स्टेट सिंग द थमलिबा डबल स्टैंडर्ड ओइबा थवंग अदु मयेक सेंगना ताकले हाइनसु ओक्रम जोइना फोंदोकी चीरबा तानफम सिदैदा मणिपुर लैरिबा पॉलिटिकल पार्टी सिंग तौजनिंग अपील मरुओइना हुजिक शासन पाइरिबा बीजेपी अमसुंग माका चटमिनारिबा पार्टी सिंग NPP LGP NPF तृणमूल कांग्रेस ने सिंग मयाम तौजनिंग अपील दी हुजिक इलेक्शन की पॉलिटिकल मिलेज लौब वफम तोक्सी अखोय हुजिक मणिपुर कन हाइबसिना अहानबा थौदांग ओइबि मणिपुर प्रजा मयांग बिदमक्ता MLA हुंबुसने लेपके खंगन बिगी हारगदी असेंबली सेशन कौबिरो मधुगी मतुंगदा अचुम मरानदो असेंबली वारे लोमिनसे भारत की प्राइम मिनिस्टर होम मिनिस्टर लेडिबसिना अखोगी सिटीजनशिप एक सेम कांदा स्टेट असेंबली न सेंगदरिबा इंडिजिनस पीपल कनी हरिब एक चनब यारोय से मै खंगम मोइद्रा आई डोंट थिंक सो मै सोइदं खांगगनी दिस एंड द गवर्नमेंट लेड बाय ऑनरेबल प्राइम मिनिस्टर श्री मोदी अवांग नोंपोक भारत एज वेल एज इन द स्टेट ऑफ मणिपुर तौरिबा कोई करी हाइदारे डबल डीलिंग और डबल स्टैंडर्ड्स ऑफ द यूनियन गवर्नमेंट मेघालय के चीफ मिनिस्टर ओइरिबा नेशनल पीपल्स पार्टी प्रेसिडेंट कोनराड संगमाना सिटीजनशिप अमेंडमेंट बिल 2016 पास तौरगदी NDA गा लेंगाक पाइदुना समिनब तोकनी हाना लाउथोख्रब मतुंग पार्टी असिगी मणिपुर स्टेट यूनिट की ओइबा अरुबा मिफम अमा पांगथोख्रे ग्रेटर इम्फाल मफम पांगथोखिबा मिफम अदुदा पार्टी असिगी बीजेपी न लुचिंगबा लेंगाक सेमदा यावरिबा मिनिस्टर मरी पार्टी प्रेसिडेंट यावना मेंबर सिंग न सरुग्याखी मिफम अदुदा बिल पास तौबदगी ओरकलिबा फिबम की मतंग कुमना खनखी हौजि फावगी ओइनदे मिफम अदुदा बीजेपी गा चन्नगदरा हाइबगी मतंग द चपसाबा वारेफ लौब ngamkidrei इम्पैक्ट न्यूज न फंग पाउदा पार्टी असिगी नेशनल की ओइबा असौ मिफम अमा अथु मतमदा पांगथोकलगनि हरि सिटीजनशिप अमेंडमेंट बिल 2016 लोक सभा ना पास तौखिबु यानिंग फोंगदोक्तुना मणिपुर यूनिवर्सिटी की महिरोय मयामना ngasi nungthil यूनिवर्सिटी असिगी कॉफी कोना दा वकन मिफम चथखरे
Wakan mifam aduda angawbana lengakpa yaroi Manipur People Bill 2018 namsinba yaroi haibana chingba placard kaya mahiroi singna sizinaki tungda Citizenship Amendment Bill gi copy mayam ama khoisauna mahiroi singna mai thadoktura mangan ki mai thabaduda Manipur Citizenship Amendment Bill chanabi yaroi Manipur gi ngam khaidi yellow mi tananga kani haibana chingba kholaw kya su lawki Imphal College ki mahiroi singna so ngasi Citizenship Amendment Bill 2016 in copy mai thaduna yaning do phongdokrei Prime Minister Narendra Modi na bill asina Northeast ki miyamda akaiba leiroi hai ki wafam ado Northeast ki miyambu karem nabni haina mahiroi singna phongdokrei kwa kaithel leiba college asigi geta mahiroi singna bill asigi copy sing mai thaba aduda BJP lenga kamadi bill asigi mai to kholaw kya su lawki Hindu da base tauba mayam ama changhalakpa yabagi ayaba pidorok pai si taseng na haragadi khoi North East ki people singjibu muthatpa pambagi thawong dagadi mon makha da bom thammakan da kashu tawroi tumwai na tumhan bagum mane hai tare taseng na akhoi kashu usita bane akhoi yaning de hai tare North East ki people singje pa apang bane ya hairaga yani haibagi mong da thema nga ki yaraga thema kan season ge habi mong dune adudi akhoi taseng na yaning de India government na tawriba thawong je Modi sarkar ge handak ki thawong si yam tin yaning de YK College Wangjing Mahiroi Sina Citizenship Amendment Bill copy mai thaduna bill pass tawkib mayok to yaning de phongdokrei college adi ki thongal mamang da chathake khongjang aduda bill ase Northeast India gi indigenous people singbu mutalagi haiduna semlak bill ne yellow mi pumnamakpu usittabani haiba kholaw kya lawki Khongjang adu saruk yakiba college adugi mahiroi yamana bill ase yaning de amasung masigi mayok to chapsana lepkane leibak miyam amade mahiroi lup singna changchilap khongjang da college asigi mahiroi singna mapung fana thaudang lawgani phongdoraki Bill asigi mayokta hayengdagi hoduna Manipur gi mahiroi luf AIMSU MSF Desam KSA Suk amadi AIMS na akan makhongjang kya sangsilagani hana lup taruga sina thokpa chirol amada khangalakli Citizenship Amendment Bill 2016 gi matang lamdam asigi MP mari amasung MLA humpuna ngasi phawba chapsaba wafam amata phongdok tribasi gi damak social boycott tawna na sem sab loire hana kanglaipak kanbalup KKL gi Secretary General ngamkhai ngak pulwang na cheksinwa thamlakli ngasi Manipur Press Club ta pangdokiba paumi singa unaba madamhak na makata na hai lubasina matam kya gi mamang gi Citizenship Amendment Bill 2016 namade framework agreement asi chanabi yaroi hana kongjang kya changsin laki adu India lenghang na ngammi habig matagum Northeast ki miyam karisu leitana bill asi Lok Sabha pass tor kibane hiram asida Manipur gi Lok Sabha da leriba MP ani amade Rajya Sabha da leriba MP ani na tumina election basi yab ngamloi loina na Manipur da leriba MLA humpuna ngasi phawda makoi gi sabsab fire pam phongdok tabase akan mamong da yaning de makoi gi mataw asina athu matam da social boycott lauthor na sem sab loisilak dei phongdoraki belasing matang da singi leriba lup singna tumina laisileba sigi nunggoy maram kari no haina su mahang wahang tarakli BJP lenga BJP asigi party asigi oiba to sabsaba maigi bill asina akoida soolibasi kari decision logadage haibadu sabsabi pakhum pibiu koigi NPP hariba party aduga NPF hariba party asina national level da haitare akoigi NDA government asibu support to to ani hana akoi already declare to laikre aduga Manipur da leriba hariba loop party ani sigi president na hojik pukta kariguma makhal amatagi statement pidana prajagi koigi ningliba wakhalon sida kariguma amata phongdoktana tuminin election birisi songi party president sina lawre iba warep sida nawa lawde na khanbiribra kari haibiningi no haibadugi sabsawa koigi ansaramusu koi pamjai Center na Northeast ki lamdam singbu mamal laitana lawbagi thabak se khudak tokdabani hana United Committee Manipur UCM ni Secretary General ke athawbuna phongdorakli ngasi lamfel da leiba lubasi office ta pangthoki ba paumi singa unaba mada athawbuna makhata na hai mainland India na mamang gi hoduna tangka kya da thausa wasa da bagi thabak kya sathadun lakli Northeast ki lam kya makhoi gi khudong chaba phangna na ba yumnol na belebak singna pithokpagi thaudok kya thokre masigi mathakta Northeast ki state singda phangba natural resource
singsu lawduna makhoi khudong chaba lawpham oiri loinana housing na amok citizenship amendment bill asi pass tawduna northeast ki lamdam da leriba yellow furup singbu muthanna na bahonari oiraklebe phibam asina maram oiraga northeast ki miam punsinduna athu matamda chetbu phireba lawrokna ba hotnaragani phongdoraki Rajya Sabha amukka masigi bill asi pass tawdana awanu polamdam da amadi India da chanarakanda awanu polamdam da leriba mito mya masak khangdama mito mya mase masibu India gi citizen ama ontho kanda lamdam masida makoi da political right amadi citizenship right ado pitho kanda akhoi gi irakte yanjalangani haibase masigi thabak oina pangthorok pataragadi awanu pokta leriba miyamna amadi Manipur miyamna akhoi punna hominara hairiba khongthang asi masina maram oirakanda akhoi India gi saruk amoina akhoi na leiribase yaribra yadibra haibase masigi chap chaba awanu poki obe referendum ama tawbuna hena pharani All Assam Manipuri Youth Association Amiana Citizenship Amendment Bill 2016 passed tawkibu mayokta democratic oiba mong khongjang kya sanction gane karigumba positive response amata laktrabadi amta udriba mong akan khongjang sanction yai haina akan mofam thamlakli Assam ki Silchar manung channa Kasar ki settlement office ta paumi sing unaba mata association asi general secretary Ziran Angomna constitution dasu yauzaraba Assam state asida Manipuri Maitai Singh oiba political autonomy reservation ama demand tawduna lairiba honariba maragasida bill pass tawbasi yaningde laklib January ki tang taramari da Silchar ki DC da Amiana sinduna rally ama chalaba matung memorandum amasu pishingane bill asina notice talairiba indigenous people singbu tungda yamna aruba tanpham ama oiraktuna awab fiumda laktringaida miyampuna thengna minahausi hanasu makna phongdorakli अखोगी political rights नत्रगा economic rights अखोगी नाक्सन अबगी अखोगी मुगी अखोगी right असी मोना चुमना नत्रगा positive response अखोगी नमक्ता पिबिरक तब तागदी अखोगी मुखा तारकोदा अखोगी मखल मुखा क्या खुंजंग कइमा आम द अखोई democratic कोई movement द अखोई संजन जगनी कइमा democratic कोई movement सिगा अखोई मोना नाचुंबी दब नत्रगा ताबी दब तागदी तसेंगना अखोई अतै अतैगी नन डेमोक्रेटिक मूवमेंट नत्रगा बैलेंस मूवमेंट तौबा याबगी फिबम द लेगे Bill asibu Lok Sabha da pass tawkibki mayok tangasi singjamai apunman nupi lufna sindurangasi singjamai mayangmam lekhaida wakan mifam chathakre lonana bill asigi mayok ta makhatana changsilakpa khongjang khudimakta lupasina mangjin thana saruk yagani hainasu lupasigi chirolamana khangalakli Indian writer Nandini Krishnan Naiba Invisible Man Inside India's Trans-Masculine Networks had a Belarigasina, Esterasibo Lan Lamzing Nahar Maral Siduna Yaning of Fongdokuna Kongjang Sangshin Kray, Nasi DM College of Science Complex Ta SSUMETA AMANA MSADG Volunteer Amasung College Asigi Mairo Singna Puna Sanction Kiba Kongjang Aduda IB Nandini Krishnan na hariba IBS ki mitam amade invisible man hariba larigasi mai thaduna yaning do fongdoki khongjang loi singi marakta ki all Manipur nupi manbi association gi secretary Santa Khuraina larigasi ki page number 237 da yauriba The Land of Jewels hariba chapter asida Manipur ki yelangoi ga mari leina da wafam kya pusinduna Mahabharat ki wari ga mari leina han ba se awang thakta condemn tawe Manipur ki saruk asida aranma kya yauriba se semdokna na ba ayibada khangan krabaso thabakta onthorok tabana khongjang asi sanction bane lariga sibu publish tawriba Penguin India Limited ki maikai digi su aranma sing asigi matang athu matamda sengdorak tabani haina fongdoraki This we are targeting to the publisher Penguin India. This is the book which was presented by the writer Nandini Krishnan to Amana, and we are burning down this book because the Manipur chapter has been introduced through Mahabharat, which is not really connected with our indigenous origin. And we are really condemn this book, and the community from Ita and Amana, both Nupi Manbi and Nupi Manba, had also put up a request to the writer calling for a public apology, but she denied and insisted us to read the entire hall, which is filled with Hindu opera drama. And we really had this book, and we are burning down this book as a protest against the writer.
Lilong Assembly Constituency ki manung chanba ningtibi khong mapal tariba khekman maning likai hariba khunganga se housing for electricity fangdab ki mathak lenga ki market ki fangba yaba khudong chaba amata fangdan leiri hana khunganga se khunja sengna fongdorakli Lilong Development Forum LDF amade khunganga se khunja senga punna sinduna khekman maning likai hariba khunganga sida ngasi pangthokiba pawgi mifam amada Ningombam Sunibala Kopi Kunza Amana Hai Kekman Maninglikai Hariba Kunganga se Infali kilometer kunlom tamaglaf na labor Kunganga Mani Adubangasi Fawa Kunganga se the electricity Tagnan Abha Ising Al Orbasingi pension Nafsagi Pangpam Tokpa Saktung Sing Yauna Lengaki Maiki Fangbuyaba Kudong Chaba Mata Pangdana lady Masigi Matakta Kunganga Sigimi Siba Laitabatorpo Matamda Poloingai crematorium Laitabagi Kudong Sadabagi Matakta Lambi Tong Patabagi Kudong Tinga Kungang asida leriba naha al yauna mipum kudimakta hiram kyada matam supugi oina kudong chadab kya mayok natun leiri mikhal laklaba matamda ACS gi mirep lei haiduna board khom laklaba su ngasi fawbuda kungang asigi awabadi ubidana leiri asigu piba masida manipur lenga ki maike gi chap saba miyeng sangduna kungang asigi praja singi awab ko onbi haibo wafam fongdorakli Go to village la adu lakpado awat panga hayo haire yas ki thajan yena changure dana noi adu se sang do yarok tragadi ya de haire ration card pidri matam da ration card pidrabanina khoi adu ju phangde adagi adu mathak tuda amuksu mumai gi ja haire mai gi jigi khoi manga tara thajan biro haidana khoi adha taroga thajan jai adagi uji pokta karimta adu bagi gano mat lai gidre laka jigi oina khoi ji asi na tholopo matam da kemetari im leite adu mathak tuda sorok lambi sorok haira na ta yam chadre leitriba mayam awat pa mayam je सरकार ना उतंग यंजन बिरगा फंगन बियू हौजिक अखोइना चंगसिनजरलिबा से मीडिया द लोइना फोकस तवे अदु सिगुम्बा मयाम से अखोइगी लैंगाक सु बिरमगनी करिगुम्बा सोशल मीडिया द खजिक्तंग लैंगाक त पेंदबा इमोशन द ngang खिबो वही वता ददि याम थुना अखोइ गवर्नमेंट ना मेजर लोखली थाबा हग तवी हग फाइ पुल्ली अदुबु लिलोंग डेवलपमेंट ngasi अखोइना चंगसिनजरलिबा मिशन असिददि गवर्नमेंट ना ngasi फो थाबक तो अनथोकपगी ममी ताद्रि अखोइगिदि थाबक तो अनथोकपा अखोइना ngमोय अनथोकपियु हाइजबनी मतम कयागी ममांगदगी लैंगाक असिगी अथॉरिटी सिंगना मथौ तोरक्तबदगी अखोइना तुमिना लेबे यारक्तबदगी अखोइ प्रजा सिंगसि वामन वाबे हेनबलकपदगी अखोइना थोकचरकपनी None district ki Longmai ki mafam da thabak suba SBS construction ki sinmi ani singi lalhaulub ZUF ki kadar ni chingnab singna nongmai chindo na fakre hari impact news na phangba thajabe aba pawam ki matung ina fakre hari sinmi ani ado mayang imphal gi waikhom samjai chahi nipu manga amasung Assam ki Kasar district ki Jirigat laiba Zulara dagi Prozin Bidung nei makhoi ani singarang numdang pung mapan makai ta matamda Makoina tabak suriba mafam adudagi faakibani hari Jiribam district ki manung chana leriba Sabunghat amadi Boroi khalda laiba yum singda ngarang International Peace and Social Advancement IFSA na solar home light system sing yenthok rei IFSA head office amadi Jiribam branch na sindur pangtokiba thauramadu mari lenena lubasigi president Zoy Chandra Konthok jamna hai IFSA nga se solar light ki khudong chaw pirib khul aniya sigi Gari satpa yadriba khul amas lambi amsu oiribani khul asida ngasi fabu electricity gi mangal fangdabagi awaba du ngasidi khadamakai koklagane ifsan makhata na Manipur gi maning hanjinba mafam singda chatuna khunja singna thengnariba awaba da mateng pangkhigani habo wafam thamlaki Institute of Bioresources and Sustainable Development IVSD Imphal ki Director Professor Dinabandhu Sahu ki mathakta aranma kya tawbugi damakta Manipur lengak na thigatnaba kana Manipur lengak na thigatnaba kana takshillingai seraga sida institution asigi tongan tongan post kya ki thabak lawgan hena advertisement thorakliba se khudakta lepkadabni hena loop asigi chirol mana hairi Narcotics and Affairs of Border NAF ki additional SPTS Brindana Luchingba Timna Hauki January Nipan gi Nungthil Pungani Makhairom Tab Matamda Imphal International Airport ki Air Cargo Section da NDN PDS Act 1985 ki Schedule 1 gi Makhada Athing Batham Kraba Psychotropic Substance Methaqualone Madrex KG ahum afagat pangam lehari loinana numira simaktada nap ki ASP Saklem Raj Kumar na luchingba Imphal West Imphal East Kangpokpi first MR amadi second MR gi personnel sing yawba nap ki apun team amana Kangpokpi police station na konba Nepali Asian village area gi Turel Mapal gi lam ekar cham kutra mangada lon yadaba popi pambi tharam sing yanthat krei
popi pambi sing adu chorong na opium kg listing ama chahum yankairom oigani hana Manipur Police Department gi naf nu thok pachi role amara hairi amarom da narcotic cell Imphal East nasu Manipur Police sing galoina nangasi kwereng de leba Manipur Public School manakta gi kani kilogram taraga kona nupi ani far hairi farba mioi ani du Kangpokpi district ke Saitu village tagi ngaikim kibzen chai yankai mapuroiba Lokhotin thang amadi Imphal East ki chekon gi purum li da leba Mary Lufang say kuntaret mapuroiba amang lufang ni farba mioi anima port ke kona na haingang police station sinaduna kiasama lokot krehari lakliba 26 January Republic Day gi mangoina na lokot protection thorang gi manung chananga se Imphal West ki tongan mafam singda additional ASP operation TS Krishna Tomi gi miyang makha da Imphal West commando team na thiba humbu gi thabak sathakre thiba humbu gi thabak sathakiba mafam sing adu dinga sayuk pung 3 minute ni fumanga dagi tar 9 minute tara fawa mejo khul area da mioi Manipur taruk ki verification sathakiba ga loina masagi sakthak se suda mioi taruk fagat ki loina nga sayuk pung 9 minute tara manga dagi 9 makhai fawa thangal bazar gi Delhi Motors tagi Dharmasala fawa gi manung da laiba mioi sama kuntarit ki verification sathaba mathamda masagi sakthak se suda mioi taruk fagat ki hari Parub mioi singado makatana wahang pong satanan namgi damag city police sinak rehari. Manipur Public Service Commission SISigi Laugadar Manipur Civil Service Combined Competitive Preliminary Examination da candidate oining ba singna ngasi ehing nongya digi February thagi tang ahum pabugi manungda www.empsconline.gov.in da register tabu yargani hari examination asigi akupum marol sing www.mpscmanipur.gov.in natraga www.empsonline.gov.in dagi khangba yagani hari matang swada break amalawjage break matungda thang tagi lamda sangit natak academy award fangkraba laikhidraba sinam devertagi Manipur suba mapokumon thoram pangthokiba paw amadi Manipuram sungmalem gi tongan ba I paw sing puduna laksage impact news bu miyeng taduna lebiu break matungda mayam mo taram nokchari loinana bulletin sigi makhata ba paw sing miyam da pijari Thang Tagilamda Sanginatak Academy Award Fangkraba Laikhidraba Sinam Devertagi Manipur Suba Mapukumun Thoram Ngasi Terat Lokrakpum Lekai Leba Naina Sang Community Hall the Pangtokre Living Arts Academy Manipur Thangta Imphal Nasindu Pangtoki Thoram Asigi Athoy Mithunglen Oikiba Manipur University of Culture gi Register K Radha Kumana Fongdokibada Lamdamasigi Laioi Kraba Ahalaman Singna Ozabu Thak Wangna Khanbagi Liklam Kaidana Lerame Hadi Liklamasi Kahendana Thambai Basi Yamna Maru Oi Liklamasi Karakpana Kunai Am gi Hingbagi Machat Manglak Yari Bane Hausiki Scientific Age Asida Ahalaman Singna Thambiram Liklam Kudima Kahendana Thamnaba Tijin Basu Yamna Matau Tai Habu Wafam Pongdoki ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥ ꯃꯨꯠꯈ꯭ꯔꯕ ꯖꯒꯣꯏ ꯏꯁꯩ ꯃꯨꯠꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯃꯨꯠꯈ꯭ꯔꯕ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯁꯤꯔꯦ ꯍꯥꯏꯕꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯂꯥꯛꯀꯅꯤ ꯃꯗꯨꯅ ꯉꯁꯤꯒꯤ ꯆꯠꯊꯔꯤꯕ ꯄꯔꯤꯡꯁꯤꯗ ꯄꯔꯝꯄꯔꯥꯁꯤ ꯀꯥꯏꯗꯅꯕ ꯏꯄꯥ ꯏꯄꯨꯅ ꯊꯝꯃꯝꯕ ꯂꯤꯛꯂꯝꯁꯤ ꯃꯥꯡꯍꯟꯗꯅꯕ ꯍꯧꯖꯤꯛꯇꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯃꯇꯝ ꯁꯥꯏꯟꯇꯤꯐꯤꯛ ꯑꯦꯖꯁꯤꯗꯗꯤ ꯃꯁꯤꯒꯤ ꯂꯤꯛꯂꯝꯁꯤꯗꯒꯤꯁꯨ ꯑꯇꯣꯞꯄꯒꯤꯁꯨ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯒꯦ ꯂꯥꯡꯁꯟꯗꯅ ꯊꯤꯕꯒꯤ ꯃꯊꯧ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯉꯥꯛꯇꯁꯨ ꯄꯦꯟꯊꯣꯛꯄ ꯌꯥꯗꯦ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯅ ꯀꯔꯤ ꯆꯠꯊꯔꯤꯕꯒꯦ ꯁꯤ ꯃꯃꯨꯠ ꯁꯦꯡꯅ ꯈꯪꯂꯒ ꯑꯅꯤꯁꯤ ꯀꯝꯄꯤꯌꯔ ꯇꯧꯔꯒ ꯍꯦꯟꯅ ꯆꯥꯎꯈꯠꯄꯔꯣꯝꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ Ministry of Road Transport and Highways na sinduna thasigi amadagi thasigi taramanga fobu chathariba swasthata fakhwada campaign gi manungchana campaign asigi matangda truck driver singna lawgada thaudang singi matangda workshop pangthokre workshop ase National Highways and Infrastructure Development Corporation Limited amasung Institute of Driver Training and Research Center na punna khusam naduna ISBT complex da laiba IDTR sigi conference hol pangthokibani Ngasigi Thormud to Sarugi Akiba NSIDCL gi manager projects o Sarbanjit na National Highway Simbu open defecation free
ओहनबदा ट्रक ड्राइवर सिंह अचौब थौदांग लौनरब थौरांग असि लखोटपने कुमजा लिसिंग अनि तरानिपान तरामापन की फाइनेंशियल ईयर हेक लोइकिबगा स्टेट असि नेशनल हाईवे सिंह गा पब्लिक टॉयलेट कॉम्प्लेक्स निपान साननबा NSIDCL थौरांग तौब लोइरे मार्च था फाउगी मनुंगदा लोइसिननबा होनरिबा कॉम्प्लेक्स सिंह अदुदे चुराचानपुर सिंघाट लंबी इम्फाल जुरी लंबी सिसिपुर तिपाईमुक लंबी अमदे उखुल तदुबी रोड की मफम सिंगदनी हाइना फोंदोकी पूरा टोटल अखोई डिफिकेशन फ्री ओहनबा अदगी कई कई अखोई लू नाना हक्चांग से लू नाना हिंगबा अदगी ड्राइवर सिंग द बेसिकली अखोई ड्राइवर सिंग द अखोई अप्रोच पिनिंग बाय तारे अखोई नेशनल हाईवे की अखोई कंस्ट्रक्शन अखोई हुजिक तौजरब ऑनगोइंग कंस्ट्रक्शन दसु अखोई टॉयलेट निफान 2018-19 की फाइनेंशियल ईयर की मतुंग द अखोई लोइसिनबा प्लान कन तौजरी मौसागी खल कन से है पाउजल पुदुन जर्मनी दगी होरगा मालेम गी लेबाक तरामंगा फाउतुना मखोंग मथंतगी खोंगचत चलेबा कुनो पैनर ngarang मोरे द थोंगलखरै मसागी चाइ हुमफुनिपान सुरब मिसका सिन मालेम गी लेबाक तरामंगा कोइन चलुरब मतुंग मोरे द थोंगलबगा तमिल संगम मोरे अमदे बॉर्डर ट्रेड चैम्बर ऑफ कॉमर्स BTC सिना तरामन ओखी कुनो पैनर मणिपुर यौरक्तुना मोरे तमना लाकपुई खोंगचता ममिंग लेरबा पैरासाइक्लिस्ट विनय कुमार साहूसु लोइना रखी People's Development Society PDS amadi Desbandhu Club Kasar ani nasinduna numit tare ni chumna chatharakpa fee tuba amadi loan magi classical silai school training ngasiloshin krai January mari dagi haudokiba training asi USA International Limited na sponsor tawduna USA silai school program gi makhada district atai gi pangthokro matung da kaksing district ki oina handak pangthokpanei New Chakon da laiba PDS ki training hall da pangthokpa लोइसिनबगी थौरमदुदा नेशनल हैंडलूम डेवलपमेंट कॉर्पोरेशन मणिपुर ब्रांच की ऑफिसर इंचार्ज वाई शांति कुमार अथोई मिथुंगलेन पीपल्स डेवलपमेंट सोसाइटी की चीफ एग्जीक्यूटिव ऑफिसर TH बिरमंगोलना थौरम मपु अमसुंग उषा इंटरनेशनल लिमिटेड की मैनेजर मनोज कुमार शर्मा अथोई मिथुंगलेन सिंगोना सरुक याकी ट्रेनिंग लोइसिनबगी थौरम मनुंग चना ट्रेनिंग अदु सरुक याकीबा नुपी तरादसु फी तुनुनबा कोन सिंग लेमना यंथोकी Numit nini chumna pangthokadaba bamboo artisan training cum awareness program ama ngasi Bishnupur district manung chanalaiba Sadu Chiru gi drying set hogdokre compensatory afforestation fund management and planning authority ki makhada Bishnupur forest division na sinduna pangthokpa thoramaduda export promotion council for handicraft ki instructor maibam Surzabala na matokram na lamdamasida fangliba wa singasina potok putoktuna malem gi thakta fangangani habig matang wa ngangki Thauramadu Saruyakiba Bishnupur District Range Forest Officer S. Ratan Kumar Hai Lamdamasi Chingi Mafam Sing the Fangli Wa Makal Singasi Mafung Pana Yokatura Masidagi Tongan Tongan Ba Decoration Gi Polam Sing Putoktuna Malengi Mafam Kada Tadoktuna Plastic Mahut Sinner Nabahona Miyam Namating Pang View Fongdoki Lonan Ching the Lamai Tabi Tabak Leptuna Uwa Marankai Tana Naba Hona Minisihana Miyam the Apple Tauki Nasiki Thauramadu Moirangi Forest Range Officer L. Babuyai Yauna Sadu Chirugi Joint Forest Management Committee Mafam Adomgi Self-Help Group Singi Member Sing Amade Bamboo Craftsman Chamarum Saruyaki Thoksom Navakumar Trust Sagolmang sponsor Toduna Tha Anichum Chatarakiba free revision coaching class for class 10 Ngasi Sagolmang Bazar Community Hall the Lushin Kray Desham Cycle Road Local Council Sinuna Chatakiba free revision coaching Lushin Mugi Thormadu the Saruyakiba Kundrakum constituency MLA TH Lokeshwar Nahai School da class 19 Yawung Amudo Mahiro is thinking the Makta Nes Desham not local Glibu Kontang Siam Tagat Ningaine Mahiro is singing so Masi Kana Lahoga the Fundoki Loyana Housing Maki Local Area Development Fundagi Sariba Sagolmang Higher Secondary School Ayamba Loishilakle Loyana Salibasai Sida Miam the Kusinaragni Hana Fondoki DM College of Commerce na Sindurangasi College campus manung da Start of India Manipur Yatragi Manung Chana Boot Camp Mafangtokre
College asigi mahiroi kayana saru yakib thoramduda mapalamdagi lakpa expert singi maikaidagi Star of India Manipur yatragi maramda mahiroi singda ningthina khangan ki Tamenglong ADC ki manungda leiba Saton District Council constituency ki member Khanarnabagi Maraki Mikhal Vai election Saliba January Thagi Lagib Tang Taramari the Pangtok Lagani Luna Mikhal Numirasida Saton District Council constituency ki manungda leiba government office educational institution sing private sector amadi atopa establishment sing thong loner naba governor yathang pi krahena secretariat general administration department ki chirol mana khangalakli Mami Thawan ki chahi yoiba calendar launch tawkrei Mami Thawan sinduna ngasi classic grande da Laiba Imperial Hall the Pangtok ki bathoram aduda football Indian team ki former captain Moirangthem Goramangi filmmaker Chan Haisnamam sung Yare Asia ki founding trustee Vala Bale Takel no chingba mioi singna dice member singoni saru yaki Manipur Friendship Organization Babupura Imphal ki press statement amada microfinance bank ne hana namthak tawduna kawa lamdai bungdagi khangimam Zina alias Bina ko winupi amana senpam kya khonggot kre hariba wafam aduda chenariba nupi asi kawa lamdai bungda laite khangimam hariba yumnaga sisu kawa lamdai bungda taade hana lamdai bung welfare club ki chero lamana khangalakli amadi asigumba statement thoktringay mamangda lupsingna hana thigat pinarnaba amadi kanagumba amatana huran chinthi tawada lekai asigi ming sijinabi ganu haina so makha tarakli Lakadoriba Tarataret Suba Lok Sabha election ki outer Manipur parliamentary constituency da candidate winner na bahonariba Manipur Finance Service ki finance officer oine thau puramba ke James ka Wangjing Khuno gi miam ga sakhang maikhang na bi thorma ngasi pangtokre thormadu People's Democratic Front ki thaumi sing amade ke James pu saugat pamioi sing na sindra Wangjing Khuno mamang lekai de leiba Langjing nupi ki complex da pangtoki thormadu gi Saruka moina ke James na mafamadu ki jila parishad amadi member sing yauna ahalaman sing da achama khudol piduna ikai khumna bu utki thorum adu da Wangjing Khuna wang lekai da su mafamadu ki miyam na ke James taram na oktuna sakhang maikhang na ke loina na ke James na outer Manipur parliamentary constituency ki manung channa valley da leidiba segment nipan gi miyam na bot thadabadi yaraga lepa yadriba sigi matang da ma ki obi wafam kya fongdoki Kingdom agreement ni hayo Yoma economic economic government Siwasi itatana imo turaki Maramdi ekwi mamanda chay ke ano ekwi na nushiraga what hada biraga MP card ramatunda mana thodamdo tawdan hega lekiba emela magi di Manipur lebani na madi mana tawdo post ya pikani parliament MP di Dili ki Bharat Sarkar da lege tawina magi thodan ya soyo sawani na mana tu puraga adu scheme ya kutharaga ai koi Manipur le paksida wari yo me apsida pinga da wani wada pinga wi tamda koisi wari yo ko Sagnai Rabalila Iba actor amasung director Telem Upendra Nathasi Yokiba Nipanda Kaisam Tong Hodam director Leba Masagi Sangai the Lake Dabada Manipur Site Parisatna Tokochiro Lamada Awabu Fongdorkli Hauzik Sanabagi Pauda Taramapan Suba S. Birendra Singh Memorial Super Division Football League Ta SKYC Awang Sagmayam the YDO Haino Kongnembi Ani Mai Pakre Ngasi Paso Assembly Constituency Manung Channel Labati S. B. Chandra Singh Football Academy Sanabung the Sana Kiba Football Legacy Ani Suba League Ta SKYC Awang Sagmay Sanaroy N. Johnson Na Mesasigi Taruk amasung kunidho isuba minising na Panjal Ani Chandura BMSC Tawung Khugu Panjal Ani Shuno the Mighty Pibangamki Sathar Club Football League sing as Sana Kiba Om Sub League Tana YDO Hino Kongembina Gi Sanaroi Chinglen na Mesasigi Humpu Humdo Suba Minute Chan Kiba Matangara Panjaladuna NC Club Kongam Patu Panjalama Sino the Mighty Pibangamki Imphal West District Football Association gi miyang makada Sathar Football League Tournament se the team tarung sarug yari thasti ki tarani thoi da league tournament se gi makhata league match ahum sanaragani
Kuntra Suba Sazing Inat Kanbaluf Langtabal Kendra Football Tournamenta NSUFC Naran Kunjan Maya Lekai Mai Pakre Sazing Inat Kanbaluf ki Sanabungama Weriba Regional College ki Sanabunga Sana ki Football Tournament Sigi Taranito Suba League NSUFC Naran Kunjan Maya Lekai Sanaroi TH Suresna Amadi PS Bisho Anina Mesa Sigi Nifumato Yamadi Nifum Doisu Minister Panjal Amam Chanduna LKCC Langtabal Kopum Panjal Anishino the Mighty Pibangamki Tim Tara Matoina Saru Yadun Chatribe Football Tournament Sigi Hayang Sanaga the Taram Doisuba Likta YCGC Sazing Konjang Lekai Yamadi CYDOL Lilong Chajing Chingkong Lekai Anina Lamba Taunaragani Mari Suba Ima Manisang Memorial State Level 4-a-side Mini Voice Under 35 kg Football Tournament ngasidig pangtok pa hau krehari ngasi Khoyatong High School ki sanabung da sana kiba tournament sig ahan belikta LKYDA Team A Lifeam Kunona Lions Club Kangzabi Panjal Mapan Sinoda ani subelikta na LKYDA Team B Lifeam Kunona RKC Team A Khoyatong Panjal ama Sinoda Lonen Ahum subelikta NYK Thangoibana Langol FC Panjal ama Sinoda Mighty Piba Ngamki Y Sanji Question Makada Raising Knowledge Club Khoyatong Sinu Chatari Tournament Sida Team Tara Mangana Group Mariton Kaiduk to Saruk Yari Hayang Tournament Sigi Makata League Match Ahum Sanaragani Hana Tournament Sigi Convener and Tokpachiro Lamada Kangalakli Ahum Suba Tongram Subol Singh Memorial T20 Veteran Cricket Tournament ki semi-final match sing Sanan Sem Shabal Loi Krei Ngasilang Tabal Public Ground Sana Kiba Tournament Sig Aroyal League match Aduda Tos Ngam Kiba Chem Kagem Palina match Asig Api Bober Kunda wicket Manga Turaga Ran Chama Yankayung Doi Lobungam Ki Inning Asida Gulson Nandana Ran Nifu Taruk Zoti Balana Ran Nifu Humdoi Lonana Ibobina Ran Kuntra Taruk Lobungam Naki Mesa Sigi Anishu batting Sana Kiba LCCC Lilong Chajing na Mes ki api over kunda wicket Nipan Turaga Sumnagiran Chama Kunkak Lauduna Mesa Si Ran Kuntra Humdoi the Mighty Bananki Inning asida LCCC Lilong Chajing batsman Rakesh na Ran Nipu Matoi Lauki Bagalona Chem Kagem Paligi Voller Homeshwan a wicket Mari Lauki Like Hidraba Trongbam Subol Singh Gi Imungi Santang Makada Manipur Veteran Cricket Association Sinun Chatariba Cricket Tournament is the team Tare na Saruk Yari Tha Asigi Taranito the Chatariba Cricket Tournament Asigi Luang Popo Cricket Stadium Sanaga Ahana semi final da Cyclone Tangui Banamasung LCCC Lilong Chajing Anina Lamba Taunagado Yes to live, not to drug Haiba Wakalolda All Manipur Filmmakers and Producers Association Ampimpana Sindura Chai Kuding Pangtokpa Manipur Film Ministry the Tabak Taurib Singoiba Football Tournament Say Sigoenaso Laglab January Kundagit Kuntaret Foba Pangtokadori Ampimpa Club 2019 Hanaming Thonba Football Tournament Sida Cine Editors Guild Manipur Cine Actors Guild Amade Amik Nachingba Manipur Film Industry Gamari Lena Batongan Toanba Guild Amade Association Singyauna Puna Tim Tarana Saru Yagadori Tournament Sig Mamangda Pangtokiba edition sing the Manipuri Tongan Toanba Mapam sing the Pangtoktuna Nisa Sadaba Afabu Kunayamagi Pauzel Piduna Laki Lena Handak Mangarak Suboina Porompa TV or Manaktaleba Nisu ground the Pangtokudurabangasi Tornam Harib Tournament si Pangtokadabane Ngasi Tournament Sida Yaugadaba Sanaro Singi Screening Hotel Classic Grandi the Pangtokre Amsung Tournament Sigi Handak Sahigi Brand Ambassador Weriba Actor Hamum Sadananda Madi Soma Livestream Ani Busu Screening it Horum Adugo Marilena Ampimpagi officials sing Achamakudul Tamduna Oki Film Forum Manipur ki makha da leiba film ki kangku khakta gi oiba football tournament ama khani haiba tournament asida handaki sahi gi oina team tarana saruk yagani mamangi sahi degi manadaba haiba tare handaki sahi asidagi di team amada yamdrabada sahi nifu gi mathakta leiba players si mari yawadaba compulsory field da akoi hairiba sahi nifu gi mathak si ani leigadaba masina film gi oiba senior sing myamna yengning bagi khorang bodo akoi khar kokadra haina doksabani yes to life no to drugs kunai asida akan mamong da chathara iba Nisa ipak the luptuna laibusing si laptoktuna Aksang Paba Tinjang Kajang Daba Society Masiam Bai Padam da Sahi Kudingi Leptana calendar program amoina
January gi tarik kun mathoi dagina January gi tarik kun tere phawa akhoi tournament asi pangthokna ba every year akhoi laukthokchari aduga loinana handaki sahi gi di akhoi tarik kul asi Sunday tabanina akhoi tarik kun dagi haujaragani Maharashtra ki Pune de leba Sri Shiv Chhatrapati Sports Complex ta ngarang de hodo ki bani raksuba Khelo India Youth Games ginga sisana ki ba KG Yankai gi judo da Manipur gi Hawbijam Kishore Jitna bronze medal ama lobangam krai Panbayai Games asigi ngarang hodok pu numita Manipur gi wrestler KS Loyang amana KG Yankai mathoi gi Greco-Roman event ta gold medal ama lawkrabanai Games asida Manipur ki team asina tongan masana mapanda sarugyari lonana team ase Department of Youth Affairs and Sports Yas Government of Manipur ki Assistant Director T Thobuna Luching Libanai Matang asada bulletin ase tension jadring mangoina headlines amuna pijari BJP ni Luching Balanga ki nga sifam ki State Cabinet mi fam na Manipur bu Citizenship Amendment Bill gi manung da konsindigan o haiduna center de takshin na bo waret lawkrei Parliament is same ki Citizenship Amendment Bill bu State ki Manipur People's Bill na supersede to yagadra haina hana gi Chief Minister Okram Ibobina wahang torakli Citizenship Amendment Bill bu Yanindo Phong Dr. Mahiroi Singh na bill gi copy sing mai thakre Mahiroi luk taruk na hayeng de gi khongjang sanction ba hauraga ni hari Citizenship Bill gi matang de state asigi MP mari amsung MLA hum puna chap chabo from amu de Phong Dr. ba sigi damak social boycott tawner na sem sabal loire haina kanglai pak kan beluf na chekin wa thamakli Nandini Krishna na iba invisible man inside India's trans-masculine network sa ribilairiga sina Manipur bu Mahabharat ki wariga mari lena handuna lana lamjing lahena maral sira duna lairiga su mai tha duna yanin de fongdokrei Namasung lilong isi ki manung chana khek maning likai da ngasi faw electricity fangdabi matta lenga ki maike digi fangba ya bu khudong chaba mata fangdana lairi hana kunza singna pen da fongtorok di